बिस्मिल्लाहिर्रहमानिर्रहीम। अस्सलामुअलैकुम वरहमतुल्लाहि वबरकातुहू। नुंसीरबा इचिनाव पुनमकी मफमदा ngasi खानका इल्हामियागी माइकैदगी याइफा पाउजेल पिजरी। ngasi asi yamna maruoiba numit amani amasung yaifaba numit amani कुर्बानीगी नुमितनी इदुल अज़हागी नुमितनी कुर्बानीगी मतंगदा यामना खंथनिंगाई ओइबा यामना नुंगी ओइबा अदुगुंबा कुर्बानी अमा ngasi पांगथोक ngamhanbisanu amsung Allahna lobigidaba yabigidaba adungba makhalgi कुर्बानी अमा पुनमकना ngamjabasingna honajaribasingna पांगथोकचरिबदो अल्लाह ताला लौबीबा ओइसनु आमीन सुमा आमीन। कुर्बानीगी मतंगदा कसबी महजुबता हजरत ततागंज बक्स हुजेरी रहमतुल्लाह अलैहिना पनबीर मामतंग अयहांगना अतोपा वीडियो दसु थमजाखरबा अमुक ngasi अमुक निसिंगजरी मदुदी जुलनुल नहाई मदुदी महाग मीनादा नहा ओरिबा नुपा अमना चिंग लेमना फमदुना लैबा उरम्मी मसे मिसिंगना कुर्बानी तौननिंगैदनी अइना महाकु मसक खंगनबा हाइबदी खंगमंगमनदबा कन्ना होनरमी महाकी मनाक्ता नक्सिलमी महाकना मतम मदुदा कपलदुना सुमना हाइबे थेंगनरमी मदुदी ओ अल्लाह मिपुम खुदिमकना कुर्बानी तौनरी ओ अल्लाह मिपुम खुदिमकना कुर्बानी तौनरी अइगिदी नफ्स अमारा अइगे हंथबा नफ्स इसा ख्वाइदगी नेमबा हंथबा इसा सेल्फ नफ्स अमारा नुंगदगी सुपना तंगी याथंग पीरगा थौदांग लिबा अदुगमा हंथबा इसा अल्लाह की याथंगबु थवोइदबा इसा महाकी किताब अमसुंग महाकी नबी सल्लल्लाहु अलैहि वसल्लम की याथंग कांगलोन महाकी खुंगुन इनबदगी हाइदोक हल्लीबा इसा की शैतान ओइरिबा इसा नफ्स अम्मारा अदुदगी हिंगबा ngamhanbiyu मदुदगी मदु अइहाकना कुर्बानी नहाकी माइकैदा थादोकचरी अइ मसिबु नंगोंद कुर्बानी तौजरी नहाकना कुर्बानी असिबु लौबियु अइगी थादोकचबसिबु याबियु अइबु थादोकपा ngamhanbiyu। पेज नंबर 447 हज की खोंचत की पांदम नत्रगा कुर्बानी की पांदम असे सा लेनबदु नत्ते उलमासिंग तोइना हाइबिरी सा अदुगी ई अमसुंग सा अदु अल्लाह की मनाक्ते यौदे सुकनतगी तकवा हाइबदे अल्लाह द कथोकचबा अल्लाह द संगजबा अदु खतमक अल्लाह की मफम दे यौवी हाइबसे उलमासिंग कुरान की वफम पल्लदुना तोइना अखोइ निंगसिंगबिरिबा अदुनी वाफम असी कुरान की सूरा नंबर 3 आयात नंबर 115 हाइबिरी चौराक्वा अर्थ नखोगी ई अमसुंग सा अल्लाह नखोगी ई नत्रगा सा अदो अल्लाह द यौरोय यौगदबदी नखोगी संगजबा थमोगी पुकनिंगी फिरेप हाइबदे तकवा अदु तंगनी अमुक हाइजगे सूरा नंबर 3 आयात नंबर 115 अल्लाह द संगजबना आइगी नफ्स मारा आइगी ख्वाइगी हंथबा फत्तबा इसा से अल्लाह द कथोकचबना महाकी बंदा हाइबदे मनाय अदु ओइबा फंगजई मनायगी थाक असिसु अनिनी अमना मनायनी अमना मनायगी अबदियानी उबुदियानी अबदिया की थाक असी यौननबगी तमक्ता सुख्याई किरामना तरिकत की लंबीदा सुलुक की लंबीदा सालिक ओइननबा चटपा ngamnanaba hotnai कामिल मसाइक अमगी ताकपी तंबीबा महान यात्पीबा लंबीदा चच्चरगा इसागी नफ्स अमाराबा थादोगा मतौ नफ्स लवामा अमसुंग नफ्स मुतमाइन गी थाकती यौरकनबगी कांगलम मतो शेखसिंगनाय खो यात्पीरी इसागी अदुगुंबा अवांगबा थाक नफ्स मुतमाइना यौनबगी दमक्ता यात्पीबा तरिकतकी लंबी अदो सुलुकनी दना शेख सिंह ने हेक हाइबी मदुदी सुलुक तो खोंगदारबा साली ओइबसे हजारों के अंदर एक है लिसी की मनुंगदा अमतंग लाखों की मनुंगदा खरदंग ओइबा ngami अदुना कुर्बानी दा मुगलाकचगे कुर्बानी असिदा इसा आइगी फत्तबा इसा असि कथोकचरबा मतुंगदा अदुगुम इसा अमा फंगी मदुदी अल्लाह द चंगजरबा अल्लाह की याथंग इल्लबा अल्लाह की मनाई ओइरबा इसा अमा फंगी हाइरिबा मनाइसदगी मनाई ओइबा ngamnanabagi मेहनत अदुनी
ꯑꯩꯈꯣꯏꯒꯤ ꯇꯔꯤꯀꯠꯇ ꯊꯝꯕꯤꯔꯤꯕꯁꯤ ꯑꯃꯁꯨꯡ ꯁꯔꯤꯌꯠꯇ ꯏꯂꯥꯍꯤ ꯑꯜꯂꯥꯍꯒꯤ ꯁꯔꯤꯌꯠꯅ ꯄꯥꯝꯂꯤꯕ ꯃꯛꯁꯠ ꯑꯗꯨꯁꯨ ꯃꯁꯤꯃꯛꯅꯤ ꯏꯁꯥꯒꯤ ꯏꯁꯥ ꯑꯁꯤ ꯀꯠꯊꯣꯛꯆꯔꯕ ꯃꯇꯨꯡꯗ ꯑꯜꯂꯥꯍꯒꯤ ꯕꯟꯗꯥ ꯑꯃꯁꯨꯡ ꯕꯟꯗꯤ ꯑꯃ ꯑꯁꯦꯡꯕ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯊꯦꯡꯅꯕꯒꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯊꯥꯛꯅꯣ ꯃꯨꯁꯜꯃꯥꯟꯗꯒꯤ ꯃꯨꯈꯃꯤꯟ ꯑꯃꯁꯨꯡ ꯃꯨꯍꯁꯤꯟꯒꯤ ꯊꯥꯛ ꯌꯧꯍꯜꯂꯤ ꯁꯤꯐꯥꯠ ꯑꯦꯍꯁꯥꯟ ꯍꯥꯏꯕꯗ ꯑꯜꯂꯥꯍꯕꯨ ꯍꯥꯖꯤꯔ ꯅꯥꯖꯤꯔ ꯎꯕꯗꯧꯅ ꯍꯦꯛ ꯇꯥꯕꯤꯕꯗꯧꯅ ꯍꯦꯛ ꯈꯪꯕꯤꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯑꯃꯜꯗ ꯏꯕꯥꯗꯥꯠꯇ ꯑꯗꯨꯒꯤ ꯊꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯂꯛꯏ ꯑꯗꯨꯒꯨꯝꯕ ꯁꯤꯐꯥꯠ ꯑꯦꯍꯁꯥꯟꯒꯤ ꯊꯥꯛ ꯌꯧꯔꯕ ꯃꯨꯍꯁꯤꯟꯁꯤꯡꯅ ꯁꯣꯟꯕ ꯅꯃꯥꯖ ꯃꯥꯒꯤ ꯔꯨꯀꯨꯗ ꯁꯖꯗꯥꯗ ꯃꯇꯝ ꯂꯧꯔꯤꯕ ꯑꯃꯁꯨꯡ ꯃꯗꯨꯗ ꯆꯪꯖꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯤꯕ ꯈꯧꯔꯥꯡꯕꯒꯤ ꯊꯛꯂꯤ ꯃꯈꯩ ꯈꯧꯔꯥꯡꯕ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯒꯨꯝꯕ ꯏꯕꯥꯗꯥꯠꯀꯤ ꯊꯥꯛ ꯑꯃꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯕꯟꯗꯥ ꯑꯃꯁꯨꯡ ꯕꯟꯗꯤꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯀꯧꯏ ꯃꯗꯨꯗꯤ ꯅꯍꯥꯛ ꯃꯅꯥꯏ ꯑꯃꯇꯪ ꯑꯣꯏꯒꯅꯨ ꯃꯅꯥꯏꯒꯤ ꯃꯅꯥꯏ ꯑꯣꯏꯌꯨ ꯃꯁꯤꯃ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯎꯠꯄꯤꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯗꯨꯅꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯄꯣꯠ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯩ ꯑꯜꯂꯥꯍꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯠꯇ ꯗꯨꯅꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯗꯨꯅꯤꯌꯥꯗ ꯅꯨꯡꯁꯤꯕ ꯑꯃ ꯊꯝꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯖꯔꯨꯔꯠꯃꯟ ꯑꯗꯨꯒꯤ ꯂꯤꯁꯤꯡꯗꯒꯤ ꯖꯔꯨꯔꯠꯃꯟ ꯑꯗꯨꯕꯨꯁꯨ ꯁꯦꯝꯕꯤꯔꯤꯕ ꯑꯩꯕꯨꯁꯨ ꯁꯦꯝꯕꯤꯔꯤꯕ ꯗꯨꯅꯤꯌꯥꯒꯤ ꯃꯈꯨꯠ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯑꯜꯂꯥꯍ ꯇꯥꯂꯥꯕꯨ ꯀꯥꯎꯊꯣꯛꯏꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯍꯜꯂꯤꯕ ꯃꯈꯂꯨꯛꯁꯤꯡ ꯑꯗꯨ ꯀꯨꯔꯕꯥꯅꯤ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯕꯟꯗꯥ ꯑꯃꯁꯨꯡ ꯕꯟꯗꯤ ꯑꯗꯣ ꯑꯁꯦꯡꯕ ꯍꯥꯏꯕꯗꯤ ꯃꯅꯥꯏꯒꯤ ꯃꯅꯥꯏ ꯑꯣꯏꯕꯒꯤ ꯊꯥꯛ ꯑꯗꯨ ꯌꯧꯔꯛꯏ ꯃꯗꯨ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝꯕꯨ ꯃꯍꯥꯛꯀꯤ ꯎꯝꯃꯠ ꯑꯃꯗꯤ ꯂꯥꯛꯀꯗꯕ ꯖꯃꯥꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯎꯝꯃꯠ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯄꯔꯥ ꯑꯃ ꯑꯣꯏꯍꯧꯅꯅꯕ ꯃꯅꯥꯏꯒꯤ ꯃꯅꯥꯏ ꯍꯥꯏꯕ ꯊꯥꯛ ꯑꯗꯨ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯗꯨ ꯀꯔꯝꯅ ꯌꯥꯠꯄꯤꯔꯝꯕꯒꯦ ꯗꯨꯅꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯄꯣꯠ ꯑꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯨꯔꯕꯥꯅꯤ ꯇꯧꯖꯔꯤꯕꯁꯦ ꯗꯨꯅꯤꯌꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯥꯗꯣꯛꯂꯒ ꯃꯁꯤꯕꯨ ꯑꯜꯂꯥꯍꯗ ꯀꯠꯊꯣꯛꯂꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯄꯨ ꯑꯁꯦꯡꯕ ꯆꯥꯎꯕꯗꯒꯤ ꯆꯥꯎꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯨꯗꯤ ꯑꯜꯂꯥꯍꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯑꯅꯤ ꯇꯨꯅ ꯌꯥꯖꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯃꯛꯁꯠ ꯑꯗꯨꯗꯅꯤ ꯀꯨꯔꯕꯥꯅꯤ ꯇꯧꯖꯔꯤꯕꯁꯤ ꯃꯅꯥꯏꯒꯤ ꯃꯅꯥꯏ ꯑꯣꯏꯔꯛꯑꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯜꯂꯥꯍꯒꯤ ꯍꯥꯏꯕ ꯏꯟꯕ ꯕꯟꯗꯥ ꯑꯃꯁꯨꯡ ꯕꯟꯗꯤ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯜꯂꯥꯍꯅ ꯄꯥꯝꯕ ꯑꯃꯁꯨꯡ ꯄꯥꯝꯕꯤ ꯕꯟꯗꯥ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯃꯁꯨꯡ ꯕꯟꯗꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯊꯥꯛ ꯑꯁꯤꯅꯤ ꯁꯤꯐꯥꯠ ꯑꯦꯍꯁꯥꯟꯒꯤ ꯊꯥꯛ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯁꯤꯐꯥꯠ ꯑꯦꯍꯁꯥꯟꯒꯤ ꯊꯥꯛ ꯑꯁꯤꯗ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯨꯔꯕꯥꯅꯤ ꯑꯁꯦ ꯑꯩꯈꯣꯏꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯊꯝꯕꯤꯔꯝꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯌꯥꯕꯤꯕ ꯕꯟꯗꯥ ꯑꯃꯁꯨꯡ ꯕꯟꯗꯤ ꯑꯗꯨ ꯑꯣꯏꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯠꯊꯣꯛꯆꯕꯒꯤ ꯀꯨꯔꯕꯥꯅꯤꯅꯤ ꯑꯩꯈꯣꯏꯅ ꯁꯥꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯧꯖꯔꯤꯕꯁꯤ ꯇꯩꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏꯅ ꯁꯥ ꯈꯛ ꯀꯠꯊꯣꯛꯑꯕ ꯇꯩꯒꯨꯝꯕꯁꯨꯡ ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯊꯃꯣꯏ ꯗꯨꯅꯤꯌꯥꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯆꯤꯡꯊꯣꯛꯑꯒ ꯑꯜꯂꯥꯍꯗ ꯀꯠꯊꯣꯛꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯨꯔꯕꯥꯅꯤ ꯇꯧꯔꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯀꯨꯔꯕꯥꯅꯤ ꯑꯗꯣ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯌꯥꯕꯤꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯀꯨꯔꯕꯥꯅꯤ ꯑꯗꯣ ꯀꯨꯔꯕꯥꯅꯤꯒꯤ ꯃꯛꯁꯠ ꯑꯗꯨ ꯌꯧꯔꯕ꯭ꯔꯥ ꯀꯨꯔꯕꯥꯅꯤꯒꯤ ꯃꯛꯁꯠ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯈꯪꯂꯒ ꯑꯩꯈꯣꯏꯅ ꯀꯨꯔꯕꯥꯅꯤ ꯇꯧꯔꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯀꯔꯝꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯖꯔꯠ ꯏꯁꯃꯥꯏꯜ ꯑꯂꯩꯍꯤꯁꯁꯂꯥꯝꯕꯨ ꯀꯠꯊꯣꯛꯈꯤꯕꯒꯦ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯀꯨꯔꯕꯥꯅꯤ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯑꯜꯂꯥꯍꯅ ꯌꯥꯕꯤꯈꯤꯕꯒꯦ ꯄꯥꯝꯕꯤꯈꯤꯕꯒꯦ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯦꯛ ꯈꯜꯂꯤꯂꯨꯜꯂꯥꯍ ꯑꯜꯂꯥꯍꯒꯤ ꯃꯔꯨꯞꯀꯤ ꯃꯤꯡꯊꯣꯜ ꯐꯪꯈ꯭ꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯔꯥꯟ ꯁꯔꯤꯐꯀꯤ ꯁꯨꯔꯥ ꯅꯝꯕꯔ 4 ꯑꯌꯥꯠ ꯅꯝꯕꯔ 115ꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ ꯃꯗꯨꯗꯤ ꯗꯤꯟꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯅꯥꯅꯣ ꯗꯤꯟꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯅꯥꯅꯣ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯗ ꯁꯤꯟꯅꯖꯔꯤꯕ ꯀꯠꯊꯣꯛꯆꯔꯤꯕ ꯑꯃꯁꯨꯡ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯏꯃꯥꯟꯒꯤ ꯇꯨꯡꯏꯜꯂꯤꯕ ꯑꯜꯂꯥꯍꯅ ꯂꯧꯕꯤꯈꯤ ꯏꯕ꯭ꯔꯥꯍꯤꯝꯕꯨ ꯈꯂꯤꯂꯨꯜꯂꯥꯍ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯔꯤꯀꯠꯇ ꯑꯃꯨꯛ ꯂꯥꯛꯁꯤ ꯇꯁꯧꯞꯇ ꯑꯃꯨꯛ ꯂꯥꯛꯁꯤ ꯅꯕꯤ ꯄꯩꯒꯝꯕꯔꯁꯤꯡꯒꯤ ꯊꯃꯣꯏꯗꯤ ꯗꯨꯅꯤꯌꯥꯕꯨ ꯐꯅꯥ ꯇꯧꯏ ꯑꯃꯁꯨꯡ ꯃꯆꯥꯗꯒꯤ ꯑꯃꯁꯨꯡ ꯃꯁꯥꯗꯒꯤꯁꯨ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯃꯁꯤꯃꯛ ꯃꯨꯔꯤꯠꯁꯤꯡꯗ ꯃꯁꯥꯏꯛꯁꯤꯡꯅ ꯁꯦꯛꯁꯤꯡꯅ ꯃꯁꯤꯃꯛ ꯃꯨꯔꯤꯠꯁꯤꯡꯗ ꯇꯝꯕꯤ ꯃꯗꯨꯗꯤ ꯗꯨꯅꯤꯌꯥꯒꯤ ꯃꯆꯥ ꯃꯁꯨꯗꯒꯤ
मागी ख्वाइदगी नक्नजबसिंगदगी अमसुंग मा मसामक्तगी अल्लाहने हेन नुंगसी हाइबसी उत्पा ngamdriba मखै हाइरिबा थाक असि यौद्रिबा मखै महागदा असेंगबा सुलुकता लागलबा सालिक अमखक ओइबा ngamloidoribani aduna inshallah अखोइना अल्लाहगी हकीकत असिबु खंगबा ngamnanabagi damakta शरीयतगी तरीकत लाकपा अमसुंग तरीकतगी हकीकत असि फंगनबा होनागदबनी अमसुंग हाइरिबा हकीकत असि अखोइना फंगलबा मतुंगदा खक्ता हाइबदि लोमदबा चुंबसि फंगलबा खक्तदा अखोइना अल्लाहगी मारिफत इलाही असे फंगबा ngamgदोरिबनी अल्लाहगी थौजानदगी असिना अखोइना शरीयत पु मपुंग फाना चटपा ngamnanaba अमसुंग शरीयत असिगी नुंगी अर्थ पांदम असिबु खंगबा ngamnanaba होना फम थोई मदु खंगपा अमसुंग चटपा ngmakpa matam adu khaktada अखोइना हाइबदि तरीकत लाबा matam khaktada अखोइना हकीकत हाइबदि अचुंबा अमसुंग लोमदबा अचुंबा से थेंगनगदोरिबनी लोमदबा अचुंबा असि थेंगनरबा मतुंगदा लोमदबा असि अचुंबा असिगी युमफमदा अखोइना अमल तौरबा खक्तदगदुंबा हाल स्टेट हाइबदि मारिफत इलाही की स्टेट अदु थाक अदु हाल अदु थाक नते हाल अदु अखोइगी थमोइदा हांगदोकपिरकदोरिबनी नुंगा असुंबा थाक हाइबदि अथोइबा सिफात एहसान की थाक असे अखोइ पुनमक्ता अल्लाह ताला ना हांगदोकपिरकनबगी दमक्ता अखोइ पुसेन सेंगबगा लोइनना संगसि अमसो असेंगबा कुर्बानी अदो पांगथोकपा ngamnanabagi damakta अखोइना मुखलिस अमा ओइननबा होटसि मुखलेस अमना मुखलास अमगी थाक लाकपा मतमदा असेंगबा कुर्बानी अदो पीबा ngamgदोरिबनी अदुना मुखलास की थाक लाकननबगी दमक्ता अखोइना कामिल शेख अमगी मखोंगदा संगजबा असे यामना हेक तंगाई फदबा अमनी हौजिकी जमाना असिदा अदुना अखोइ पुनमक मुरिद अमा ओइबा ngamnanaba होनबसि अमसुंग मुरिदतगी मुराद अमा ओइबा अमसुंग अदुगी थाक अदो लाकनबा अखोइना मकसद तौसि अल्लाहु आलम।